Manipur Police ki team amana ngang chathaki thiba humki thabak amada Kaksing District ki Wangu Police Station na konba Chiral Khunaugi Chingkhong amadagi Khutsu Khutlai kaya Phagatpa Ngamkhre Phagalaba Khutsu Khutlai sing adudi assault rifle ama maru yaudba magazine amaga konana 9mm ki pistol ama kilogram manga rom lumba IED ama .36 HE grenade ani smoke cell ama chair smoke grenade ama fuse samadi detonator yauba PEK machay ama meter ahum lom sangba wear ama helmet bulletproof khongup na chingba potlam kaya yawi hari nakalamaronda police na volunteers welfare fund kobaluf amani haizaba amagi miyoy ani ngarang sagolban teradagi Phagatkhre Phagalaba masana masabu anoba amukta tajba luf asigi miyoy ni haizaba sing adude yumlembam khelen sing jay nimfu amadi huidrom Langamba Singh Jai Kuntrani Hari Makoi ani asi Imphal area dagi sasinaba luf asigi mingda senkhai toba misakni haina Manipur Police ki control room dagi thadorok patirol amana hari